Imagi Mairagi team da Union Home Minister Unabagi matam chayol ama ngainaba khangalagle Tilotama Bharat ki President amadi BJP ki National President JP Nanda Unanaba PBU haina Thasi ki mangadagi Imagi Mairagi team ama Delhi da laiduna mari lainaba singda aiba chirol pisin krabasu ngasi fawba Unabagi matam pirakpa laitri adubu ngasi Imagi Mairagi maikaidagi Union Home Minister Unanaba matam PBU haina Union Home Minister ki office da Aiba Chirol ama Khnghnkhre loinana Union Home Minister Amit Shah Unabagi matam chayol ama ngainaba khanghalakre haina haudik Delhi da lairiba Imagi Mairagi team da sarugyaribi Imagi Mairagi member Hizam Tilotama phongdurakre mahangna phongdokibada mamangda Bharat ki President Draupadi Murmu amadi BJP ki National President JP Nanda Unanaba haijakibada haudik fawba matam pidri Mahabharat ki warida matam sangna Tumi hainariba Kumbhakarna fawba tha taruk tumlaga hawalakli adubu Bharat lenga ki lusingba singdi Manipur ki matangdadi haudik fawba tumduna lairi Bharat ki Prime Minister Narendra Modi na sahi ani faraklaba Manipur ki irang asigi matangda wa machet ama fawba ngangdana tumina lairi loinana Manipurda amukta fawba laktri masimak Bharat lengang na Manipur bu thausade haiba takpani haiba yauna Tilotama na wafam kaya phongdoki Electoral Constitution sing semdoktringaida illegal immigrant sing thidoktuna maramda halankinaba MP sana zawbana parliament da taksinkhre kumja lising amaga chamapan humpumapan dagi lising ani kunmari fawbada kangpopi tengnopal chandel churchanpur amadi Fairjol district da mahausaga manadaba mawngda khul chatret ka kunthamathoi leirambadagi khul lising amaga chatrupka kunmari da hengalaki chahi yankhai rom asida hengalakliba khul masing asi Chanipan Maudra Humdoini Haibadi Chada Chama Kunitoini Adubu Nagapurum Namna Taba Mafam Singdadi Kulma Singasi Changaga Kuntaretagi Sangaga Humpu Taruk Oiduna Yamlabada Kulma Sing Nimpu Mapan Hengatuna Chada Mapan Kak Hengatki Manipur ki Electoral Constitution sing semdoktringaida illegal immigrant sing thidoktuna maramda halankinaba thabak hana lokhanaba Rajya Sabha gi MP gi ningthau sana zawba lesemana Parliament da taksinkhre ngasi phangkiba Parliament mifanggi 0 hour matamda MP ningthau sana zawbana illegal immigrant ki wafam asi House da pukhaladuna hai Manipur gi hauji oiriba law and order gi fibam asi yengduna state asi gi leiriba Electoral Constitution sing da semdokpa haibasi asumu oiroi kumja lising amaga chamapan humpumapan dagi lising ani kunmari fawbada kangpopi tengnopal chandel churchanpur amadi Fairjol district da mahausaga manadaba mawngda khul chatret ka kunthamathoi leirambadagi khul lising amaga chatruka kunmari da hengalaki chahi yankhai rom asida hengalakliba khul masing asi chanipan maudra humdoi haibadi sada chama kunithoini adubu nagapurum namna taba mafam singdadi khul masing asi changaga kuntaretagi Changaga humputaruk oiduna yamlabada kulmasing nimpu mapan hengatuna chada mapan kak hengatki asumna akangnaba community amana namna saba mafam singda mahausaga manadaba phibamda kulmasing khanghen hengalakpana hairiba community asina Manipurda political khudongchaba launabagi damak aranba thaba kaya chathari haiba masana adumak takchare haiki MP ningthau sana zawbana makhata na hai illegal immigrant sing asina Indian administration da khuthingjinduna honari Kutingjinaba honari makoina Indo-Man marngamkhai gi khudongchaba lawduna illegal infiltration gi khuthangda electoral politics su sanari maramaduna delimitation tawbana chingba yauna electoral constitution sing semdok semdin tawdringai mamangda kumja lising amaga chamapan yankhai mathoida yumpham oiduna NRC chana hanbaga loinana illegal immigrant sing khandoktuna masagi maramdamda halankigadabani Khongthang asina maram charaba amata ngairaba waroisin oigani madu natrabadi state asida asoba demographic imbalance thoktuna yelhau mising masagi maramdam maktada awaba kaya mayok naragani loinana yelhau furup singi tungi punsi tambangam daba phibam amada taragani haina MP ningthau sana zawbana India gi government ki puning chinchinki Uyan Tatpa Lan Maithaba Madi Use Waya Hat Pating Batambagi Phirep Hena Khnghnkhre Imphal East District ki Manung Chana Lariba Harau Rau Khulgi Uyung Pokpi Amadi Thongram Inkol Haina Khangnaba Singgi Sarukta Joint Forest Management Committee Harau Launa Uwayan Tatpa Lan Maithaba Madi Lamlaki Sausek Hat Pagi Ating Bagi Phirep Adu Hena Khnghnkhre Ngasi Joint Forest Management Committee JFMC na ngak cheliba mafamda Forest Department ka khusamna duna signboard yumkhatuna umangda akaiba pidanaba section wa thamkhre signboard thamaga mari lainana JFMC Harau Lawgi Chairman L
Punindrona Haraurau Khul asi Sahi Chupa Thaknaba Ising Fangba Khul ama oibna amadi Luna na Lainabagi award kaya fangkrabani Sahi Chupa Ising Fanglakliba asi Khulgi Singkhongda leiriba Lainungdagi ising lauba water supply gi khuthangdagini Kunja chingna chingi kananaba lauba Haurakpadagi sing asida hauriba Uyanba South Chek Hatpada athingba thamduna lakpani Darbarna Khulda piramba singi saruk pumnamag ngak senaba ngasigi thauram asi sinbani haiki Ani Phare aina thingkraba lal haulup KYKL amasung RPF PLA gi active members sing puna ahum Manipur police na fagat Khnghnkhre police dagi fangba paw gi matung ina Naurem Naren Maitai atopa ming Lesemba atopa ming Irapo sahi kunmanga hairiba KYKL gi active member ase ngarang Imphal East District ki Lamlai police station na konba takhel mamang lekai dagi Singkhonga naknaba mafam dagi police na fagat ki miyoi asidagi mobile phone shell amadi jaga ani panba gari ama su recover tawri hairi atopa thaudok amadana Thongam Churan Kumar sahi kunmapan atopa ming ingba amasung Jingkham Langol Ching sahi kunmathoi hairiba RPF PLA gi active member ani su ngarang Manipur police na Imphal West District ki Lampel police station na konba Disku road dagi fagat pangangki hairi miyoi ani asidagi su chaka ani panba gari mobile phone amasung shell recover tawki faraba miyoi ahum adu makha tana thabak lokhanaba mari leinaba police station da sinakhre haina police ki paw asina makha tari thiba khangdana leirakiba Abinash amadi Anthony gi mangani gi leihon thauram pangthokre Manipur da thokliba sahi ani faraglaba lan manungda haukiba sahi lising ani kulhumdoi gi November 5 dagi thiba khangdana leirakiba akham awang lekai dagi maibam Abinash apokpa maibam Hemanta amadi ningthaudam Anthony apokpa leikidraba ningthaudam Sundar ani gi hakjang panglakdaba dagi thasi gi kulhumdoi da Pangong na mahut sinduna akham awang lekai da leiron chenbagi thauram pangthokraba matung ngasi mangani leihon gi thauram lamdam asigi miyoi cha kaya na saruk yaduna pangthokre leikidraba athauba ani gi photo da miyamna mitki piranga loinana haika leika tamkiba amadi laigi oiba thauram pangthokpada thauram adugi mapung oiba saktam oiki